ꯇꯥꯖꯔꯦ ꯑꯣꯖꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 8132880336 ꯗꯥꯏꯜ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯔꯒꯅꯤ ꯑꯍꯥꯟꯕ ꯐꯣꯟ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯐꯣꯟ ꯇꯧꯖꯔꯤꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯆꯥꯎꯕ ꯀꯣꯃꯥꯟꯗꯔꯅꯤ ꯇꯥꯛꯄꯤꯌꯨ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯦꯁꯇꯒꯤ ꯇꯥꯕꯤꯅꯤꯡꯕ ꯇꯦꯛꯅꯤꯀꯦꯜꯒꯤ ꯀꯩꯅꯣ ꯑꯁꯣꯏꯕ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯈꯔ ꯒꯦꯞ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯃꯦꯝ ꯋꯥꯐꯝꯁꯦ ꯄꯨꯈꯠꯆꯔꯤ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯌꯥꯎꯕ ꯀꯟꯁꯇꯦꯕꯜ ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯂꯥꯝꯂꯥꯟ ꯄꯣꯜ ꯍꯥꯏꯕ ꯑꯃꯈꯛ ꯑꯩꯈꯣꯏ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒꯤ ꯁꯤꯗꯩꯁꯤꯗ ꯈꯕꯔꯁꯦ ꯆꯥꯎꯅ ꯌꯥꯎꯔꯦ ꯉꯁꯥꯏ ꯇꯧꯈ꯭ꯔꯦ ꯑꯦꯁ ꯑꯥꯏ ꯑꯃꯁꯨ ꯐꯣꯔꯁꯇ ꯂꯩꯔꯒ ꯃꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯒ ꯂꯥꯟ ꯌꯥꯎꯕꯒꯤ ꯐꯤꯕꯝꯁꯦ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯌꯣꯅ ꯀꯟꯅ ꯇꯥꯡꯈꯠꯂꯛꯄ ꯒꯣꯔꯃꯦꯟꯅꯁꯨ ꯄꯤꯅꯦꯅ ꯇꯧꯕꯒꯨꯝꯕ ꯑꯃꯈꯛ ꯁꯨꯝ ꯇꯧꯕ ꯑꯗꯨꯒ ꯃꯈꯣꯏ ꯊꯥꯗꯣꯛꯇꯕ ꯌꯥꯗꯦ ꯃꯈꯣꯏ ꯁꯁꯄꯦꯟ ꯇꯧꯕ ꯌꯥꯔꯣꯏꯅ ꯆꯥꯟꯄꯨꯔꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒꯐꯥꯎꯇ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯀꯌꯥꯁꯤꯗ ꯈꯣꯡꯒꯣꯏꯅꯈꯤꯕꯁꯤꯗꯩꯁꯤꯗ ꯁꯨꯝ ꯉꯁꯤꯐꯥꯎꯗ ꯁꯨꯝ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯦꯁꯅ ꯈꯖꯤꯛꯇꯪ ꯋꯥꯐꯝ ꯈꯖꯤꯛꯇꯪ ꯃꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯖꯔꯤꯕꯅꯦ ꯍꯣꯏ ꯇꯥꯃꯤꯟꯅꯁꯤ ꯒꯦꯁꯇꯒꯤ ꯑꯣꯖꯥ ꯀꯣꯂꯔꯅꯁꯨ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯃꯌꯥꯝ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯁꯤꯁꯤꯄꯨꯔꯗ ꯉꯔꯥꯡ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ DC ऑफिस अदगी SP ऑफिस अदगी चुरचानपुर पुलिस स्टेशन फाउबा यावना थोमजलगा गाड़ी मई थाबा ऑफिस मई थाबगी थौदोक्ता अखोगी मियोय अहुम सिरे कुंथ्रा सोखरे हाइबगी पाउदुदा युमफम ओइरगसु मरुओइनाजु थंबिरे कोलरना कमाय थंबिनिंगे ओजा थोइबा थौदोक्सिदा सोशल मीडिया दा हदत यामना नौना उबनी यामना ममांगदा थोकपना अमनी हदकिना अमनी हौजकी हेड कांस्टेबल होइबा मनिपुर पुलिस हेड कांस्टेबल होइबा नुपासुना माना पाइबा मान सोशल मीडिया दा उलिसी नुमै मयाम अमा हाइदाइ को नुमै मयाम अमगी ममांगदा माना क्वाइटली फबा नुमै अमा नुमैसी अखोगी इंडिया की स्पेशल फोर्स मयाम लई मयाम खबिरमगनी स्पेशल फोर्स ऑफिसर ब्लैक कैप्स कमांडो लई देन सीआरपीएफ की कोबरा देन अदगिदी स्वाइद लान कापा यावरिबा आर्मी की पैरा कमांडो मयाम सिंगते सिना अमुक फावबा सेंग्रिबा अमुक फावबा पाइदिबा मखलगी नुमै हाइतारेको अदुगी नुमैदो माना पाइरगा मासी थम्मगा नुमैदो माना सानाबा कोनबा उई सिमा देन मासी कनानो कमाई तौगी हैकांदा मसागी मुगी असोलाकंगी हाइतारे कुकीरोंगी साइता लेरिबा नुमै कापिबा मयाम टेररिस्ट मयाम दुगा मागा दम लोइनगा समिनबा देन नुमै कापगी मोंगदा दम लैबा बंकर द कुल्लगा लेमिनबा असिगी फुटेज मयाम मा अखोइदा सोशल मीडिया सिंदा साइथोरे साइथोकांदा उजे हंबिलुने करिंगो तौइसिबो अखोई स्वाइदना लोमा आदना लोमा तौब्रा मणिपुर सिबो कुकीना तौरगदी लोई याब्रा है पोटमा लाइदना लाखदना मरम ओरगा अदुगुंबसिंदुदी लोनदी याब थबक्ति नतेदो लोन यादबरिना मदो माइ मथक्ता माना तौरिसिंदु तौरे मा मरा लैरे हाइबदी नते डिपार्टमेंटल इंक्वायरी अमा तौनबगीदमक्ता सस्पेंशन थंबा हाइबसी अदुम चलबिनी इंडियागी कोई फारिसुम तौई अदो अमदा सो सस्पेंडुना माजी पनिशमेंट लोबो यादेबको मागिदु कमाई तौबनो हाइबगी मागी पोटम लाखिन टिकेट किनि नैनगिनेबको अदु कादुदा ngसागी मसिगी पोटसे ओडरसी याम ngन्ना अदुम फंगनै अदु मोय समना काना खचेंग माली निमित तारकानजिदा लगी कुकी मसा मयाम अमा हौरागा SP ना सोई तौबा कमाना पेरगा सस्पेंड तौबनी सस्पेंड दो हंगलु नंगा कदो यारो यमा तौबा यारो न थमजलक्पा देन अदगिदी मोय SP ऑफिस थुगाइरे मोय नो कमाई तौसले थुगाइरे गेट नंगाइरे थुगाइरे अदगी मिनी सेक्रेटरी से मयाम खंबिरगनी जनोगी सुचानपुर डिस्ट्रिक्ट की SP की ऑफिस में मिनी सेक्रेटरी को अदगिदी पुलिस स्टेशन थुगाइरे मयाम से थुगाइरे अइना सुमखनबदा मसी नुमैगा लोरंगुदो सुमाले अदो ngrangi oinadi pause na phangam debako ado last upai letter na numai ka pa hore
then tear gas samul kapi mafamduda security force adum marang kaina leitabadi natti ago sum yengambani yengbadu yakre mai sum thagalabani na bus ani yauna gari meyam mai thare adu mini secretary thamba adagi di SP office thamba gari meyam du mai thagalakpani na adu du nongmai kape da mi ambadi yam dabad amadi siram di confirm adum tawebako ado sina maram oiraga kainosi Susanpurda internet ban tawe then hojisi under curfew layina sumaina lawi na apigi swaida yengba mienga asuna kanda yengba kainosi ga yakchine bogi di police kamai to bebu ngasagi IT LFC makada layu haibani ko IT LFC karano haragadi ngasagi suspension of operation da lairiba kuki la lawo mayam zo la lawo mayam duna muida command center amane bako command center sini masi gamen ama form torga lairi ena ko lawnari jesene bako muina paba muina tawani ko mayam do muile tawda bani tawdum te yadi tolo tangkai pio so pigda bani full pio so pigda bani namai pio so pigda bani aruga police station da thomjelo jo thomjengda bani and punmaki horpandi nasagi suspension of operation da lairiba kamu sine bako aduna sigisi mamang so adum ko chengnage mayamna masi moina haibanati akoina haibanati SI amasu Susanpurgi district police mathau toba SI amasu kanoda maitai ka nongmai kapa bunker amada leramena kunga ko mayamna chengnaraga ada nongina kapa hana ki report amasu ko chengnage bako adusu moigi district police na mai mathau sapada sibani na harga isge chapi giba leigre ko adu report ma leigre smart kuna Susanpuram da tariba mayam se ayamba hatare 98% gumbadi kuki jo ngato na tare ko muina pa ba dumani mari program ena seliju kari sangya kada faida soina taramba kuki mayam sing Susanpuram do sakre adu thamuk tolle police thamuk tolle civil secretary thamuk tolle boy ada ko boundary nga ko thamuk mu tolle barina edore mugi aning ba apa madu thamuk to onthori ana police harm like then adai muida army ki retire harm like admana torka da mui mutai gi mayokta lana dum kapi aduna mapangal yam kan ba manbai wane ba ko simale ado ngara gi yam nungai te mini secretary to keep ba india ki flag power moina century ado century gi ka dore anti national oi ba thabak ma tawre sin di tai da na mayam la sino khudam ne ko video footage ma to bane ba ko aduna sigumba param khangdaba adagi ten ni patoba aduga leipaki lo oma leyasi lo ga se kya thawoidaba subai mong mato ma garang Susanpur district thoi ado masi Manipur gamena matam sana ngarang inga ko hogi lakshan nana bo kona bada ngamdabani pak go kai war kada fail maram sumayang khambiram gani nungmai ka ko da su kiya kini ko ke sing di kana hai sugi makha da le kiya kini aduna agar mayang hai tare hogi sumla ka da ba central force ni ka pai ware ko mui di ka khidra bane aduna ngarangi fuduk tuki matang da ko fight paper ma gamen thamba sumra aina ai khande ko nungmai kam logre nami kam sire mi kam soe ko kem khangdi sula kana to tabak sima ko ja khangdi social media da kam kar ga ubu du mangaya ko aduna pause ka di pau du yam maru oi da badong na su mate ka ga ha to ko su yawi ko maru oi di pau du thangmangam da bane ko ai swado thamje hoi thagat chari oja hello good morning ai taram nuk seri kana bi rabano ai phone tau jari bai sang them wang le kai dagi sang them thoi ba tak piu pau da info mai ba karam ba ba me da khoi sa khoi online get samadi medam mui kai khom na go cheri taram nuk seri khoi ngarang gi pau amaka to ko chege khoi gi Manipur da ngarang ji khoi gi su lok thok gi matang da khoi gi mai ra pai bi amadi mai bi mem na khoi gi protest sakhi ba masi su ji ang kuma panda lori hayogi ko tajaga adoga assembly mi phamna tang ko nipan da pham ko ba masi khoi gi suji lok thok pa yabagi o thokadra o choidra habagi matang da khoi online guest gi apham ko tang pa janing ba to gere ko ni da hoi phagani guest gi ta minasi thagat cheri call to birak
oza haibio akhoi hojik su si miyam na su dum demand tawri su lokthok o haibagi demand su tawri aduga caller na su haibiri masi lokthok pa yabagi oithokpa leigadra haibagi wafam ni thambiri base hello oza tabibra Waro Biroi online guest Oza Hemant ge line che koi pau phongna bangam sadri amtang check tawjage Tabira browser. Oh, tabire. I Bluetooth kada to wada ko ai hai tabam yaure dun to rise. I want to software I want to talk ni sigi problems. Habiro habi. Hoi hauji caller na bukhat piram bo wafam se oja khoi gi line se amka tat khre oja gi se. Oza tabira ba? Yare mji caller gi dum tabir mu ba. Ai kan tu jara. Hoi haijage oza. Akhoi caller na thambiram bo wafam du maroi na khoi hojik se su gi demand na khoi miyam na so dumak talaga su la edu ngarang makta da fo khoi People Alliance for Peace and Progress Manipur gi lamjing makada khoi tongan ba tampa ki mafam kaya da su tongan ba dabi hai tare maroi na khoi gi su lok thok pagi matang so dumak yauri aduga thambiri bo caller ki wafam da so jai khoi gi assembly mi fam si February tang ko ni pan gi su fam ba hoga dore aduna hairi ba su lok thok pagi matang si masi oithok pa yagadra hai bagi wafam duni thambiri ba shoja Oi ngarang si People's Alliance for Peace and Progress Manipur ko mo yiming makada maruina Manipur gi tampaki lamda so wo protest ama tawi dimension semi mo gi demand si atai mama yaroga su nangoi to ba demand ga manada ma hai taraga di ngarangi kenu sina kogi India gi flag pai pai matam dana apai nangoi to ba ayama matam di India gi flag pai bu uda bani ga di yam adana pai gre adana India gi tibal lungda leiba kogi kantuba kangbu hai taraga mo thaja ba thamba kangbu kharena sin ba kusil bani da koi lo demand di amaga iman mane manabada uzike hybrid dune tapi duni suspension of operation si lagliba tangkunga nipan sida masida ganu si loigadabani loibasi extend tawge hai taragadi aduda dum tawgani aduga tawroi haragadi invocation tawgani haragadi aduda dum loidoni adu maya Manipur leriba tampaki hagadra maiti sing then Manipur government adagi then kogi nagagi then adagi tangalgi mayam sina
ꯁꯨꯁꯤ ꯇꯧꯍꯟꯅꯤꯡꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯆꯠꯊꯍꯟꯅꯤꯡꯗ꯭ꯔꯦ ꯃꯗꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯃꯤꯟꯅꯔꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯉꯁꯥꯏꯒꯤ ꯇꯧꯔꯤꯗꯨꯅꯤ ꯄꯨꯂꯤꯁ ꯐꯥꯎꯗ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯎꯈꯠꯂꯛꯏꯁꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯃ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯃꯦꯟ ꯈꯛꯇꯒ ꯇꯧꯅꯕ ꯅꯠꯇꯦ ꯃꯥꯏꯀꯩ ꯑꯍꯨꯝꯅꯤ ꯃꯥꯏꯀꯩ ꯑꯍꯨꯝ ꯍꯥꯏꯁꯤ ꯄꯥꯏꯄꯇꯥꯛ ꯇꯣꯛ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈꯪꯅꯩꯌꯦꯕꯀꯣ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯂꯥꯔꯧ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯣꯏꯁꯤ ꯄꯨꯟꯅ 15ꯅꯤ 15ꯁꯤ ꯑꯝꯕ꯭ꯔꯦꯂꯥ ꯑꯅꯤꯒꯤ ꯃꯈꯥꯗ ꯄꯨꯟꯁꯤꯜꯂꯒ ꯇꯧꯕꯅꯤ ꯑꯃꯅ UPF ꯍꯥꯏ ꯑꯃꯅ KNO ꯍꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯑꯝꯕ꯭ꯔꯦꯂꯥ ꯑꯅꯤꯁꯤꯒꯤ ꯃꯈꯥꯗ ꯃꯣꯏ ꯂꯥꯜꯍꯧꯕ 15ꯁꯤ ꯄꯨꯜꯂꯒ ꯀꯅꯥꯒ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅꯦ ꯑꯗꯨꯒ ꯗꯦꯟ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅꯦ ꯃꯣꯏꯒ ꯑꯍꯨꯝꯁꯤ ꯇꯧꯔꯒ ꯁꯣꯏ ꯇꯧꯅꯕꯅꯤ ꯑꯗꯣ ꯁꯣꯏ ꯇꯧꯅꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯋꯥꯔꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯆꯠꯅ ꯀꯥꯡꯂꯣꯟꯗꯨ ꯉꯥꯛꯇ꯭ꯔꯒꯗꯤ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔ ꯁꯨꯁꯤ ꯆꯠꯅꯔꯣꯏ ꯀꯥꯏꯅ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯂꯩꯌꯦꯕ ꯌꯥꯝꯅꯀꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯁꯨꯁꯤ ꯆꯠꯅꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅꯗꯤ ꯑꯣꯟꯂꯤ ꯂꯥꯜꯍꯧꯕ ꯂꯨꯞ ꯑꯅꯤ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯑꯅꯤ ꯑꯃꯗꯤ ZROꯒ KNOꯒꯗꯤ ꯃꯣꯏꯅ ꯃꯁꯤꯒꯤꯁꯤ ꯆꯠꯅꯔꯣꯏꯅ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕꯗꯤ ꯂꯩꯈ꯭ꯔꯦꯕꯀꯣ ꯂꯩꯈꯤꯕ ꯋꯥꯔꯦꯞꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯕꯗꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯀ ꯃꯅꯤꯄꯨꯔ ꯒꯃꯦꯟꯀ ꯂꯥꯜꯍꯧ ꯂꯨꯞꯁꯤꯒ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯑꯩꯈꯣꯏ ꯆꯠꯅꯕ ꯄꯥꯝꯗꯦ ꯆꯠꯅꯔꯣꯏꯅ ꯂꯥꯎꯊꯣꯛ ꯇꯥꯔꯒꯗꯤ ꯁꯨꯗꯨ ꯂꯩꯇ꯭ꯔꯦꯅ ꯂꯧꯕ ꯌꯥꯔꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯇꯥꯕ ꯑꯣꯅꯕ ꯑꯣꯏꯗꯣꯏꯔꯥ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯈꯤꯕꯅꯤꯀꯣ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁ꯭ꯇꯦꯠꯀꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗꯤ ꯁꯦꯟꯇꯔꯅ ꯃꯥꯅ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯖꯔꯛꯁꯅꯨꯅ ꯃꯥꯅ ꯍꯥꯏꯌꯦ ꯃꯥꯅ ꯁꯨ ꯂꯧꯊꯣꯛꯄꯗꯨ 2 ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯇꯩꯗꯨꯗꯤ ꯑꯗꯨꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗꯤ ꯁꯦꯟꯇꯔꯅ ꯇꯧꯁꯅꯨꯅ ꯍꯥꯏ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯁꯨ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯒꯃꯦꯟ ꯌꯥꯎꯗꯅ ꯁꯨ ꯇꯧ ꯌꯥꯗꯦ ꯀꯣ ꯑꯩꯈꯣꯏꯒꯤꯗ ꯅꯥꯀꯟ ꯑꯍꯨꯝꯒꯤꯅꯦꯕꯀꯣ ꯁꯦꯟꯇꯔ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯔꯝꯗꯤ ꯀꯩꯅꯣꯒꯤ ꯍꯣꯝ ꯍꯥꯏꯁꯤ ꯍꯣꯝꯗꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯃꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡꯗꯤ ꯁꯦꯟꯇꯔ ꯈꯛꯇꯒꯤ ꯑꯣꯏꯗꯦ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯌꯦꯕꯀோ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯂꯥꯟꯃꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯗꯦꯟ ꯑꯇꯩ ꯐꯣꯔꯁ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯁꯤꯗꯤ ꯀꯩꯝ ꯀꯥꯏꯗꯦꯕꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯁꯨꯁꯤ ꯑꯍꯥꯟꯕꯗ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯋꯤꯗ꯭ꯔꯣꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯋꯤꯗ꯭ꯔꯣ ꯇꯧꯏ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯂꯩꯇꯦ ꯂꯩꯇꯕꯅꯤꯅ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯃ ꯂꯥꯎꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯁꯦꯟꯇꯔꯗ ꯊꯥꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯗꯦꯟ ꯃꯁꯤꯒꯤ ꯋꯥꯔꯦꯞꯁꯤ ꯀꯦꯕꯤꯅꯦꯠꯅ ꯐꯖꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯗꯨꯒ ꯈꯦꯠꯅꯩ ꯑꯦꯁꯦꯝꯕ꯭ꯂꯤꯗꯗꯤ ꯃꯗꯨꯒꯤ ꯋꯥꯔꯦꯞꯇꯨ ꯅꯩꯅꯅꯤꯡꯉꯥꯏ ꯃꯔꯝ ꯑꯣꯏꯗꯦ ꯁꯨ ꯆꯠꯅꯕ ꯆꯠꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯒꯃꯦꯟꯒꯤ ꯋꯥꯅꯤ ꯑꯗꯨꯗ ꯄꯦꯟꯗꯕꯒꯤ ꯃꯇꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯅꯩꯅꯕꯅ ꯃꯈꯜ ꯑꯃꯅꯤ ꯄꯣꯠꯁꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯃ ꯇꯧꯗ꯭ꯔꯤꯁꯦ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯨ ꯁꯨ ꯆꯠꯅꯍꯟꯒꯅꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯕꯗꯨ ꯁꯦꯟꯇꯔ ꯈꯛꯇꯗ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯒꯃꯦꯟꯇ ꯇꯧꯕꯅꯤꯅ ꯂꯧꯒꯅꯤ ꯁꯤꯅꯤ ꯂꯩꯔꯤꯁꯦ ꯁꯤ ꯐꯤꯕꯝꯗ ꯂꯩ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯗꯤꯃꯥꯟꯗꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅꯁꯨ ꯑꯗꯒꯤ ꯗꯦꯟ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯄꯥꯝꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨꯗꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯨꯗꯤ ꯑꯩ ꯇꯧꯗꯦꯅ ꯁꯥꯗꯣꯛꯅ ꯊꯝꯖꯩ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ Good morning, ma'am. Good morning. Ngasai line da su ngairaga leibire. Ming leifam takpiu. Aigi ming Indira Thonga Thoban District Hospital maya dagine madam. Haibiu. Aina hangjan mudi madam. Hoi ngarang se Chuchampur gi makhoi gi head constable ama suspend tawbagi ko. Achauba irang ama laeba. Adugi irang se yam chauna thokre adu document mayam sado mai thadokibagi pau tajareba. Aina achigi matangda bukhasiningindi handak akoigi mitop changakpagi beziar je 1961 da oinena lauthokhreba aduna maram oiraga makoina hojiki head constable ji suspend tawbagi namada document singdo manghannaba mai thaba dagi haji irangduda akaya toi thokradi document singdo manghannaba thodok tawbra hadi skumbagi kainoda खल्लगा तौरीरा हाइबसिगी मतंगदा ngasi aina guest ki puning chinsinjari
ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯒꯦꯁꯇꯒꯤ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥ ꯃꯁꯤꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯣꯏꯕ꯭ꯔꯥꯅꯁꯨ ꯈꯟꯖꯩ ꯑꯣꯖꯥ ꯀꯔꯝꯍꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯀꯣꯂꯔꯒꯤ ꯃꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯑꯣꯊꯣꯔꯤꯇꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯏꯗꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯇꯥꯛꯄꯤꯔꯤꯕ ꯀꯣꯂꯔꯅ ꯄꯨꯈꯠꯄꯤꯔꯤꯕ ꯋꯥꯐꯝꯗꯨꯁꯨ ꯑꯗꯨꯝ ꯅꯩꯅ ꯌꯥꯕ ꯋꯥꯐꯝꯅꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯅꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨ ꯄꯣꯠꯇꯨꯃꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯉꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯃꯅꯨꯡꯗ 80% ꯑꯃꯁꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯉꯛꯄ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤ ꯑꯁꯥꯕ ꯀꯥꯔꯗ ꯄꯥꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯛꯄ ꯑꯗꯨꯒꯨꯝꯕꯅ ꯑꯌꯥꯝꯕꯅꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ ꯀꯥꯏꯅ ꯑꯗꯨꯒꯤꯗꯨ ꯃꯥꯡ ꯇꯥꯍꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯗꯤ ꯍꯧꯖꯤꯛꯇꯤ ꯁꯤꯒꯨꯝꯕ ꯆꯦ ꯆꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯑꯣꯔꯗꯔ ꯐꯤꯜꯝ ꯐꯠꯇꯕꯅꯤꯅ ꯃꯣꯏ ꯈꯛꯇꯗ ꯊꯝꯂꯝꯒꯅꯤꯅ ꯂꯧꯕꯗꯤ ꯂꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯀ꯭ꯋꯥꯇꯔꯗ ꯍꯥꯏꯒꯗ ꯗꯤꯁꯇ꯭ꯔꯤꯛ ꯀ꯭ꯋꯥꯇꯔꯗꯤ ꯀꯩꯅꯣꯒꯤ ꯏꯝꯐꯥꯜꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯁꯨꯝ ꯅꯥꯀꯟꯗ ꯑꯗꯨꯝ ꯊꯝꯂꯝꯕ ꯌꯥꯏ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯩꯔꯝꯕ ꯌꯥꯏ ꯑꯃꯗ ꯂꯩꯔꯝꯕ ꯌꯥꯏ ꯁꯤ ꯄꯣꯠꯁꯤꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯃꯣꯇꯤꯞꯇꯨꯗꯤ ꯑꯗꯨꯃꯛ ꯍꯥꯏꯕꯁꯨ ꯌꯥꯕ ꯄꯣꯠꯁꯦꯀꯣ ꯀꯤꯅꯤꯡꯉꯥꯏꯅꯤ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏꯅꯤ ꯌꯥꯝ ꯆꯥꯎꯅ ꯂꯧꯇꯨꯅꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯝꯗ ꯃꯣꯏꯒꯤ ꯀꯥꯟꯅꯕ ꯑꯃꯃꯝ ꯂꯧꯅꯕ ꯍꯣꯠꯅꯩꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯣꯏꯗ ꯃꯤ ꯁꯤꯕ ꯅꯠꯇ꯭ꯔꯒꯅ ꯁꯣꯛꯄꯒꯤ ꯑꯀꯤꯕ ꯀꯩꯁꯨ ꯂꯩꯇꯦꯗꯤ ꯃꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯅꯕꯅꯤꯅ ꯃꯤ ꯈꯔ ꯁꯤꯅꯤ ꯑꯗꯨꯒ ꯃꯤ ꯈꯔ ꯁꯣꯛꯀꯅꯤꯁꯦ ꯃꯣꯏ ꯑꯗꯨꯝ ꯍꯥꯟꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯣ ꯃꯁꯤ ꯈꯪꯅ ꯑꯩꯈꯣꯏ ꯒꯃꯦꯟꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯑꯗꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯔꯨꯑꯣꯏꯕ ꯐꯥꯏꯜ ꯃꯌꯥꯝ ꯅꯍꯥꯟꯃꯨꯛꯁꯨ ꯀꯩꯅꯣꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯃꯦ 3ꯒꯤꯗ ꯏꯔꯥꯡ ꯊꯣꯛꯈꯤꯕꯒꯤ ꯃꯃꯥꯡꯁꯤꯗ ꯊꯣꯛꯈꯤꯕꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏ ꯀꯩꯅꯣꯁꯤ ꯃꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯗꯨꯗ ꯂꯩꯕ ꯃꯐꯝꯗꯨꯗ ꯂꯩꯕ ꯐꯣꯔꯦꯁꯀꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯔꯦꯅ ꯑꯗꯣ ꯃꯩ ꯊꯥꯕꯁꯤꯡꯗꯨ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯗ ꯊꯝꯍꯧꯗꯕꯒꯤ ꯑꯗꯨꯗ ꯑꯁꯨꯝ ꯅꯥꯀꯟꯗ ꯊꯪꯗꯣꯛꯍꯧꯕꯒꯤ ꯆꯥꯍꯧꯗꯦꯕꯀꯣ ꯑꯗꯨꯅ ꯑꯦꯅꯤ ꯇꯥꯏꯝ ꯃꯐꯝ ꯑꯃꯗ ꯊꯝꯕ ꯄꯣꯠ ꯆꯩ ꯑꯔꯨꯕ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯋꯥꯏꯗ ꯊꯝꯗꯕꯅ ꯐꯔꯦꯅ ꯈꯜꯂꯤ ꯖꯦꯜ ꯐꯥꯎꯗ ꯑꯗꯨꯝ ꯊꯨꯒꯥꯏꯈꯤꯅꯤ ꯑꯃꯐꯥꯎ ꯊꯨꯒꯥꯏꯈꯤꯅꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯀꯗꯕ ꯃꯣꯏ ꯀꯥꯡꯕꯨꯗꯣ ꯅꯣꯡꯃꯩ ꯀꯥꯞꯄꯣꯏꯅ ꯑꯩ ꯂꯧꯖꯩꯑꯕꯀꯣ ꯑꯗꯨꯅ ꯑꯔꯨꯕ ꯇꯥꯟꯐꯝꯅꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯇꯦꯀꯜ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯏꯌꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯀꯣꯜ ꯇꯧꯖꯔꯤꯕ ꯑꯩꯍꯥꯛ ꯂꯥꯡꯃꯩꯗꯣꯟꯗꯒꯤ ꯌꯨꯝꯅꯥꯝ ꯑꯃꯨꯁꯅꯥ ꯇꯥꯛꯄꯤꯌꯨ ꯑꯍꯥꯟꯕ ꯑꯃꯗ ꯉꯁꯤꯒꯤ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯍꯣꯁ ꯑꯣꯏꯖꯔꯤꯕꯤ ꯃꯦꯗꯥꯝ ꯑꯃꯗꯤ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕ ꯆꯤꯡ ꯂꯦꯝꯃꯕ ꯏꯀꯥꯏꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯆꯤꯞ ꯏꯗꯤꯇꯔ ꯁꯅꯥꯂꯩꯕꯥꯛꯀꯤ ꯑꯣꯖꯥ ꯍꯦꯃꯟꯇꯕꯨ ꯍꯟꯅ ꯏꯈꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯃꯦꯗꯥꯝ ꯋꯥꯐꯝ ꯑꯃꯇꯒ ꯄꯨꯈꯠꯆꯒꯦ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯍꯟꯗꯛꯇ ꯑꯩꯈꯣꯏ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯏꯁꯇꯨꯗꯦꯟꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ CBSE ꯑꯦꯐꯤꯂꯦꯠ ꯂꯣꯟꯅ ꯐꯦꯛ ꯑꯣꯏꯅ ꯑꯥꯗ ꯁꯦꯟꯇꯔꯗ ꯇꯧꯔꯝꯕ ꯃꯗꯨꯗꯒꯤ ꯈꯪꯅꯔꯛꯄꯗꯒꯤ DI ꯑꯃꯗꯤ JDO ꯑꯣꯐꯤꯁꯥꯔ ꯃꯣꯏ ꯌꯥꯎꯅ ꯁ꯭ꯇꯥꯐ 3 ꯁꯁꯄꯦꯟꯁꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯂꯥꯜꯂꯦ ꯑꯗꯒꯤ ꯀꯨꯀꯤꯒꯤ MLA 3ꯅ ꯑꯩꯈꯣꯏ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯔꯒ ꯃꯗꯨ ꯀꯤꯍꯟ ꯈꯪꯍꯟꯕꯗꯒꯤ ꯇꯧꯈꯤꯕꯅꯦꯅ ꯏꯐꯣꯡ ꯐꯣꯡꯅ ꯏꯁꯦꯡ ꯁꯦꯡꯅ ꯉꯥꯡꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯁꯦꯡꯕ ꯈꯪꯉꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ CMꯅ ꯀꯩꯝꯇ ꯃꯣꯏꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯃꯈꯣꯏ 10ꯗ ꯑꯃꯁꯨꯡ ꯃꯈꯣꯏ 3ꯇ ꯀꯨꯀꯤꯒꯤ MLA 10ꯗ 3ꯇ ꯀꯔꯤꯝꯇ ꯅꯪ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯔꯣꯏ ꯀꯔꯤꯝ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯏꯟꯇꯔꯐꯤꯌꯥꯔ ꯑꯃ ꯄꯤꯔꯛꯏꯔꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯥꯡ 19ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯁꯦꯁꯟ ꯑꯁꯤꯗ ꯃꯈꯣꯏꯁꯦ ꯁꯨꯇꯤ ꯂꯧꯔꯒꯅ ꯃꯈꯣꯏꯁꯦ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯥꯗꯣꯏꯔꯥ ꯀꯔꯤꯒꯨꯝꯕ ꯁꯨꯇꯤ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯣꯏꯔꯥ ꯅꯥꯀꯜ ꯑꯅꯤꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯔꯤꯑꯦꯛꯁꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯣꯖꯥꯅ ꯁꯂꯣꯅ ꯐꯣꯡꯗꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯣꯏ ꯐꯒꯅꯤ ꯇꯥꯃꯤꯟꯅꯁꯤ ꯒꯦꯁꯇꯒꯤ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯄꯥꯎꯈꯨꯝꯁꯤ ꯈꯨꯝꯕꯗ ꯌꯥꯝꯅ ꯋꯥꯕ ꯑꯗꯨꯒ ꯈꯨꯝꯕꯗꯁꯨ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯌꯥꯝ ꯂꯩꯕ ꯑꯗꯨꯝꯕ ꯄꯣꯠꯅꯤꯅ ꯑꯩꯅ ꯍꯦꯛ ꯍꯥꯏꯔꯨꯔꯒꯁꯨ ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯂꯥꯜꯂꯤꯗ ꯍꯥꯏꯗꯣꯏꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯑꯩꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯃꯁꯥꯃꯛ ꯐꯥꯎꯗ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯉꯝꯃꯣꯏꯗꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯎꯏꯌꯦꯕꯀோ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ MLA 10ꯅ ꯃꯥꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯗ ꯃꯣꯏꯅ ꯂꯧꯔꯤꯕ ꯃꯣꯏꯒꯤ ꯂꯥꯡꯂꯣꯟ ꯃꯣꯏꯒꯤ ꯁꯛꯂꯣꯟꯁꯦ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯒꯤ ꯁꯛꯂꯣꯟꯅꯤ ꯁꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯤ ꯑꯗꯣ ꯁꯛꯂꯣꯟꯁꯤ ꯃꯣꯏ ꯃꯁꯥꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯐ꯭ꯔꯟ ꯂꯥꯏꯟꯗ ꯊꯝꯕꯤꯔꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯧꯔꯤꯅ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯅꯩꯅꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯂꯩꯕ ꯑꯗꯨꯅ
Manipur government then ada central gi lusing basing sina moina kamai loge kanda moisi pambai kaim tan le jedraba koi kana gum khara na moise saprangi pu haitare ko simba una na sibasalu samu na suna kanda illu ina kamu khara sam illaga sara bado adigumba fuji ka phajeda ba londa da haragadi angi lai gumbagi abakim amara ina koi hangna wa hum ma layeba ko moise upai taba kana gum khara na simba Pusada sa tumtawi ay sige civil society mapangan kalagadi moina ko wada lakta bangamde moina tawai wada tawda bangamde soy tawai wada tawda bangamde dana so mo pot ama mo sa tumtawra na kali aduna sige matang si lakanda so matang si lakanda da emili sindu moina pamda moina tawre mogi pose kain ta moina masara emili oi bagi pose moina tawungam da banina masigi sangba center na khangagadi aduna moisi tan bai so dum ai phada ba khara lei ne moina lawngani lawai wani aduna ahoi english sineba ko aduna moisi kan bagi pot ma manai woi bani na manai si afabasu manai ni phada basu manai ni ada phata masam poena masadu mama mapa hakpadi ya de na asi phata bani na papelo me kar hakpadi ya de na adai to na moisi thambra ne khali adu nakal amramda kogi apan boyne yenkanda masina manipurgi apan bagi satam da singarakta aduga akoi laminari ba masergi marakta yamna sathina nungai taba thogo kama tolle then kaunki irangi mai chure moina chi mien da yenglagadi moi bu kare gi damakta logi oba thok lokol do no hala ko ama lae ba ko ado ambasidi uji kolar na phawil do khoi da sodum phawge ma po ama ne ko ado masaki aidi lo pai ba natti aduga lo da ge dum yara po ama ni anytime yare moje disqualified to ba yai house sahan da ba yai then FIR lo ko pa yai ya da bam ta lete lo yai ado taw da ba yiwani taw da ba duna maram mo kan da ni akoina aina haiba se roin maksum mo en haisi aduga hojeki oi assembly gi mata ama pusalai do yeng se ko sigi film siga kamai to duna makui tarana Manipur Legislative Assembly gi order assembly yawan latu no se amayam examine to bi andi ko sunglang lawas ko madu lakhanna bagi pambai afauba leki tin maso dum ko yamin na jeba ko lakan da mi gi punsi lantum kana na to ri kana moidana ngana moida banina tamai lakani nawai lapam topi ayu su saloi tam topi ko adugi maina sataba magi rulda amalai rulda le di tamai to gi masi kanu gi session ama talaga haidare yaw hidraga ataba session ama yaw daga di masi miyangi emili ama wina miyangi thabak tawriba tawdaba ba wang ama laeba ko adu lakanda di assembly gi kanona speaker na ona tagana house tadum ulap sanaba yai sai taw taw mo si lakre house ki to moi ba posima moi da piwa moi to da ma taw ma taw dre aduna moi ma te kai lo sige do moi ge ware na lo da pire ba mani aduna ai na lo bu yadi aduna ta ser bu di moi yakum to pa assembly ni yaw da ba ya da po da man lai na ai hoi hello ahan mukta da son to gerei ba ya terka gi thongam na bu ko gerei medam hoi aduga ikai kunnerjari ba ninghan giriba tharmal lungedan ikai thunnabuga loina na ngarangi aina kayama khagi pau tajabu matamda manipur gi chief minister na yangon da leiba housing complex amagi sangabada mangna haikibada khana mamangi sarkar na tauram dawa potagi swaina irang gi leibani haiba magi haigi ga wakol ama thatu ta ba adu da aina khadagi khami bana nasaigi hauye irang marasida sanga ba adagi jatra hundagum bada hena tuning gi lukhan laga leiba adu da aigi wakalon dana adu na tum oina thandiraga hauye irang thoiba ji hana loisan bi bana amuchu faroidra haiba aduga hujiki India government Manipur da drama ko khanebiri ba masigi maru oiba drama gi actor oiribana akogi kuki taragi na actor oiraga drama ma khanabiji matang da kuki taragi gi khiresi hujik phauda mogi wakhalon gi tha taragi ba wakhan gi
ꯑꯍꯣꯡꯕꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯑꯗꯣ ꯃꯁꯤ ꯁꯦꯟꯇꯔꯅ ꯀꯨꯀꯤ ꯇꯔꯥꯒꯤꯗ ꯀꯔꯤꯒꯨꯝꯕ ꯁꯤꯡꯆꯞ ꯈꯔ ꯊꯥꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯔꯗꯒꯤ ꯋꯥꯐꯝ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯅꯕ ꯏꯟꯁꯤꯟꯖꯔꯤꯅꯦꯗ ꯍꯣꯏ ꯇꯥꯃꯤꯟꯅꯁꯤ ꯒꯦꯁꯇꯒꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅꯤ ꯆꯂꯥꯏꯔꯤꯁꯦ ꯂꯥꯟ ꯅꯪꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏ ꯂꯥꯟ ꯅꯪꯕ ꯍꯥꯏꯕꯁꯤ ꯁꯔꯨꯛ ꯈꯔꯗ ꯅꯪꯕꯅꯤ ꯑꯗꯣ ꯁꯔꯨꯛ ꯈꯔꯗꯗꯤ ꯀꯩꯁꯨ ꯂꯥꯟ ꯇꯧꯗꯦ ꯔꯁꯤꯌꯥꯒ ꯌꯨꯀ꯭ꯔꯦꯟꯒ ꯍꯧꯖꯤꯛ ꯂꯥꯟ ꯁꯣꯛꯏ ꯇꯧꯅꯕꯁꯤ ꯔꯁꯤꯌꯥꯒꯤ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡꯗ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯑꯗꯨꯝ ꯂꯩ ꯑꯗꯒꯤꯗꯤ ꯗꯤꯕꯂꯞꯃꯦꯟ ꯃꯌꯥꯝꯗꯣ ꯇꯧꯏ ꯑꯗꯨꯅ ꯒꯃꯦꯟ ꯑꯃ ꯄꯥꯜꯂꯤꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯤ ꯁꯣꯛꯅꯔꯤꯕ ꯇꯧꯅꯔꯤꯕ ꯂꯥꯟꯁꯤ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯃꯥꯌꯣꯛꯇ ꯍꯧꯕ ꯂꯥꯟꯅꯦꯅ ꯀꯩꯁꯨ ꯂꯥꯎꯊꯣꯛꯄ ꯉꯝꯗꯦ ꯃꯣꯏꯅꯀꯣ ꯀꯩꯁꯨ ꯂꯥꯎꯊꯣꯛꯄꯁꯨ ꯉꯝꯃꯣꯏ ꯁꯤꯕ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯨꯅ ꯒꯃꯦꯟꯒꯤ ꯃꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯇꯧꯕ ꯗꯦꯟ ꯑꯗꯩ ꯁꯪꯒꯥꯕ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯑꯦ ꯑꯗꯨꯝ ꯁꯤꯃꯀꯣ ꯑꯗꯨꯝ ꯇꯧꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯂꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯣꯂꯔꯅ ꯍꯥꯏꯕꯤꯔꯤꯕ ꯃꯁꯤꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤ ꯊꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯝꯕꯗꯨ ꯑꯗꯨꯅ ꯃꯗꯨꯗꯒꯤ ꯃꯔꯨ ꯏꯔꯨꯟ ꯇꯝꯃꯛꯄꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯃꯜꯂꯛꯑꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯛꯑꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯏꯔꯥꯟ ꯃꯥꯒꯤꯗꯤ ꯃꯔꯥꯟ ꯀꯔꯤꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯍꯪꯕ ꯌꯥꯗꯦꯕꯀோ ꯃꯥꯒꯤꯗꯤ ꯃꯔꯥꯟ ꯀꯔꯤꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯗꯨꯛ ꯁꯥꯡꯕ ꯃꯇꯝꯗꯗꯤ ꯊꯣꯛꯑꯝꯗꯦ ꯑꯗꯨꯗꯤ ꯊꯣꯛꯑꯦ ꯑꯗꯨꯗꯤ ꯃꯥꯒꯤꯗꯤ ꯃꯔꯥꯟ ꯀꯔꯤꯝ ꯂꯩꯇꯕ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯍꯪꯉꯛꯄ ꯌꯥꯎꯔꯛꯀꯅꯦꯕꯀோ ꯑꯗꯨꯅ BJPꯒꯤ ꯆꯍꯤ 6ꯀꯤ ꯂꯩꯉꯥꯛ ꯑꯃ ꯍꯧꯈ꯭ꯔꯦ ꯆꯍꯤ 6ꯀꯤ ꯂꯩꯉꯥꯛ ꯑꯃ ꯍꯧꯕ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯇꯧꯔꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯩꯅꯣꯒꯤ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏꯅ ꯄꯟꯖꯗꯣꯏꯁꯦ ꯃꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝ ꯅꯠꯇ꯭ꯔꯒꯅ BJPꯒꯤ ꯃꯇꯝ ꯍꯥꯏꯕꯗꯤ ꯒꯃꯦꯟ ꯍꯥꯏꯁꯤ ꯀꯟꯇꯤꯅ꯭ꯌꯨꯏꯡ ꯄ꯭ꯔꯣꯁꯦꯁꯅꯤ ꯍꯦꯛ ꯄꯥꯏꯕꯒ ꯄꯣꯈꯥꯏꯔꯛꯄꯅꯤ ꯍꯥꯏꯔꯗꯤ ꯌꯥꯏꯕꯀꯣ ꯇꯥꯝꯗꯨ ꯆꯍꯤ 5 ꯂꯣꯏꯈ꯭ꯔꯕꯅꯤ ꯇꯥꯝ ꯑꯃ ꯂꯣꯏꯈ꯭ꯔꯕꯅꯦꯕꯀோ ꯆꯍꯤ 5ꯒꯤ ꯇꯥꯝ ꯑꯃ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯇꯝꯗ ꯃꯗꯨ ꯐꯖꯅ ꯂꯥꯛꯁꯟꯒꯦ ꯍꯥꯏꯔꯒꯗꯤ ꯂꯥꯛꯁꯜꯍꯧꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯤ ꯆꯍꯤ 5ꯗ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯕ ꯌꯥꯏ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯈ꯭ꯔꯕꯅꯦꯕꯀோ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯈꯔ ꯑꯗum ꯃꯣꯏꯅ ꯎꯁꯜꯂꯝꯗꯕ ꯇꯧꯔꯝꯗꯕ ꯈꯔ ꯂꯩꯌꯦꯅ ꯑꯗꯨꯝ ꯃꯔꯥꯜ ꯁꯤꯕ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯅ ꯃꯣꯏꯔꯣꯝꯗ ꯏꯟꯊꯣꯛꯑꯒ ꯑꯩ ꯈꯨꯠ ꯍꯥꯝꯃꯒ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯃꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯩꯁꯨ ꯉꯥꯛꯄꯤꯔꯣꯏꯕꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯅꯩꯅꯒꯗꯕꯅꯤ ꯑꯗꯨꯒ ꯀꯨꯀꯤꯒꯤ ꯃꯇꯥꯡꯗ MLAꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯋꯥꯁꯤ ꯔꯦꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯒꯤ ꯃꯈꯥꯗ ꯑꯌꯥꯕ ꯂꯧꯔꯒ ꯄꯥꯡꯊꯣꯛꯄ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯀꯝꯃꯨꯅꯤꯇꯤ ꯔꯦꯗꯤꯑꯣꯁꯤꯗ ꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯨ ꯉꯥꯡꯕ ꯌꯥꯗꯦ ꯀꯩꯅꯣꯒꯤꯁꯨ ꯌꯦꯡꯕ ꯌꯥꯗꯦ ꯍꯣꯁ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯁꯨ ꯌꯦꯡꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯤꯛꯁꯦꯞ ꯊꯥꯕ ꯊꯥꯗꯕ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯇꯔꯥꯒꯤ ꯊꯧꯑꯣꯡꯗꯨꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯦꯟꯅꯗꯦ ꯑꯗꯣ ꯃꯗꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯨꯅꯤ ꯂꯣꯒꯤ ꯃꯥꯌꯣꯛꯇꯅꯤꯅ ꯑꯗꯨꯝ ꯍꯥꯏꯖꯔꯤꯗꯨꯅꯤ ꯑꯗꯨꯒꯤ ꯉꯁꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯁꯨꯝ ꯃꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯃ ꯇꯧꯗꯕꯅꯤꯅ ꯃꯌꯥꯝ ꯄꯦꯟꯗꯕꯁꯤ ꯄꯨꯡꯂꯩ ꯂꯩꯅꯗꯅ ꯋꯥꯗꯤ ꯈꯔ ꯉꯥꯡꯅꯔꯦ ꯃꯅꯥꯃꯟ ꯈꯔ ꯅꯩꯅꯔꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯖꯩ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯔꯣꯏꯕ ꯄꯥꯎ ꯑꯃꯇꯪꯒ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯒꯤ Water Resources amadi Disaster Management ki Minister Awangbo Newmaina ngarang phongdokhiba aikoigi Lungaini Festival 2024 da pangthokhiba thoram aduda aikoigi phongdokhiba matamda haitare aikoigi Manipur da thokliba irang asida aikoigi Naga singna achumba haiba khakki roidabani aduga hairiba irang asi loisinaba hotnabada Naga singgi achauba thodang laugadabani aikoi isana irang asi loisinaba hotnadana atopada tainabana irang asi waroisin purakpa ngamloi haibagi wafam amakak thengnajai oja masi yam chumba wafam nena su laujai oja gi wakhalonda thambiriba wafam sida kamaina haibiningi thambi oja roiboina Lungaini Festival aisi bema akhoi Naga singi oiba maru marang khunbagi haitar ko adumba hobagi kumai amane ado sahi khudingi yam saung saung pangthokpani ado hanakti chau saung pangthokre Tamenglong district headquarters da pangthoi Maruda Minister Awangbo ni maina faja wafum kara adum thami election ba yaba thabak thokpa yaba wafum mayam ma yawi maruina hojiki Manipur thoiba tangdul ta da film sida Naga singna tum yenga lei mong si manwai te ma lan yaw si have na te ko ke bara ma taw si have na te ko aduna
ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯤ ꯐꯨꯔꯨꯞ ꯑꯍꯨꯝꯅꯦꯅ ꯆꯥꯎꯔꯥꯛꯅ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯅꯣꯏꯁꯨ ꯇꯧꯔꯒ ꯀꯔꯤꯅꯣ ꯂꯧꯕ ꯌꯥꯕ ꯔꯣꯜ ꯑꯃ ꯂꯧꯔꯒ ꯃꯁꯤꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯜꯍꯟꯕꯒꯤ ꯊꯧꯗꯥꯡꯗꯣ ꯂꯧꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝ ꯑꯃ ꯃꯥꯅ ꯊꯝꯕ ꯄꯣꯠ ꯑꯃ ꯊꯝꯕꯅꯤ ꯑꯗꯨꯅ ꯃꯤꯅꯤꯁꯇꯔꯒꯤ ꯑꯍꯨꯝꯁꯤ ꯇꯔꯥꯝꯅ ꯑꯣꯏ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯅꯥꯒꯥꯁꯤꯡꯅ ꯂꯧꯔꯤꯕ ꯃꯥꯒꯤ ꯔꯣꯜꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯣ ꯚꯥꯕꯨꯛ ꯑꯣꯏꯕꯒꯤ ꯐꯤꯝꯗ ꯑꯗꯨꯝ ꯎꯏ ꯑꯩꯈꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯑꯀꯛꯅꯕ ꯈꯔ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯑꯒ ꯅꯣꯡꯃꯇ ꯀꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏꯅ ꯋꯥꯔꯤꯁꯤ ꯀꯌꯥꯝ ꯋꯥꯔꯒꯦ ꯑꯣ ꯀꯔꯤꯅꯣ ꯐꯤ ꯃꯇꯠ ꯑꯃꯠꯇꯁꯨ ꯂꯩꯔꯒ ꯆꯥꯕ ꯐꯪꯖꯗꯕ ꯗꯦꯟ ꯁꯦꯠꯄ ꯐꯪꯖꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯁꯨ ꯑꯃꯠꯇꯁꯨ ꯃꯣꯏ ꯆꯠꯂꯕ ꯌꯥꯏꯀꯣ ꯄꯤꯔꯕ ꯌꯥꯏꯀꯣ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯀꯣ UNCꯅ ꯉꯁꯤꯐꯥꯎ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯣꯛꯑꯣ ꯃꯩꯇꯩ ꯇꯣꯛꯑꯣ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯗꯁꯨ ꯆꯠꯂꯒ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯑꯗꯨꯁꯨ ꯄꯥꯡꯗꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯣꯕꯖꯥꯔꯚ ꯇꯧꯔꯒ ꯂꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯁꯤ ꯑꯗꯨꯝ ꯃꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯇꯧꯅꯈꯤꯁꯅꯨ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯕꯒꯤ ꯄꯣꯠ ꯑꯃ ꯁꯨꯝ ꯊꯥꯗꯣꯛꯄꯗꯨ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯄꯥꯝꯒꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯋꯥꯐꯝꯁꯤ ꯃꯥꯅ ꯄꯕ꯭ꯂꯤꯛ ꯐꯪꯁꯟ ꯑꯃꯗ ꯐꯣꯡꯗꯣꯔꯛꯄꯅꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯏ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯈꯪꯃꯤꯟꯅꯁꯤ ꯏ ꯄꯥꯎ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯂꯔꯁꯤꯡꯅ ꯊꯝꯕꯤꯔꯛꯄ ꯄꯥꯎꯁꯤꯡꯗ ꯑꯣꯟꯂꯥꯏꯟ ꯒꯦꯁꯀꯤ ꯋꯥꯈꯜꯂꯣꯟ ꯇꯥꯃꯤꯟꯅꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯣꯟꯂꯥꯏꯟ ꯒꯦꯁ ꯑꯣꯖꯥ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯉꯣꯝꯕ ꯆꯤꯐ ꯏꯗꯤꯇꯔ ꯁꯅꯥꯂꯩꯄꯥꯛ ꯄꯥꯎꯁꯦ ꯑꯣꯖꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯏ ꯄꯥꯎ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ ꯌꯥꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯍꯟꯅ ꯃꯤꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯒꯦ 8132880336 ꯑꯃꯨꯛꯇꯪ ꯍꯟꯅ 8132880336 ꯅꯝꯕꯔ ꯑꯁꯤꯗ ꯗꯥꯏꯜ ꯇꯧꯕꯤꯔꯛꯂꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯊꯝꯕꯤꯔꯛꯄ ꯌꯥꯔꯒꯅꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯐꯣꯟ ꯇꯧꯖꯔꯤꯕ ꯁꯂꯨꯡꯐꯝꯗꯒꯤ ꯍꯨꯏꯔꯦꯝ ꯁꯔꯆꯟꯗ꯭ꯔꯅꯦ ꯃꯦꯗꯥꯝ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕꯗ ꯃꯦꯗꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯦꯗꯥꯝ ꯉꯁꯤ ꯚꯣꯏꯁ ꯑꯣꯐ ꯄꯤꯄꯜꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯖꯤꯛꯀꯤ ꯏ ꯄꯥꯎ ꯅꯩꯅꯕꯗꯁꯨ ꯑꯩꯈꯣꯏ ꯂꯥꯁ ꯀꯣꯂꯔ ꯑꯗꯨꯅ ꯄꯨꯈꯠꯄꯤꯔꯝꯕ ꯋꯥꯐꯝ ꯑꯃ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯦꯝꯅ ꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯪꯁꯟꯁꯤꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯤꯕ ꯋꯥꯍꯩ ꯑꯃ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯁꯣꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯃꯃꯥꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯣꯏꯔꯝꯕꯒꯤꯅꯦꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯝꯕ ꯑꯕꯗꯨꯜ ꯀꯂꯥꯝ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯊꯝꯕꯤꯔꯝꯕ ꯀꯣꯠ ꯋꯥꯔ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯌꯣꯔ ꯕꯦꯁ ꯇꯤꯆꯔ ꯏꯖ ꯌꯣꯔ ꯂꯥꯁ ꯃꯤꯁꯇꯦꯛꯅ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯍꯩ ꯑꯃꯈꯛ lei. Akwai onerben CMTina mamangi midna soiramba mamangi lengang soiramba yo apam yam toina pambigi asoi badu khangadi aigi asum badu khange haibaneba sengna hajarakanda ai isana aigi asoiba ma khangba haibase asumba karino do khange haibaneba asumba khangagadi akoi thabak to onthokpiroba thabak oina tawbiroba aina tawriba mamangi asoiba mi mamangi lengang tawramba asoiba du khangagadi hojik present da leibiriba lengaksina asoiba du tumthokpiraga thabak do tawbibodi matam du hele sin hajani hoi hoi akoi hojik adudi maran sinara agadi sengna lengaksibo yamna kano propaganda da criticize tawjabagi wafam dinate asengna akoi gi me 3 da thoklei ba yamna chawar ba ngasi lanjaw ama oiribasi lengaksina matam chana akoi gi measure lokhatpiramadi tawboya aba kano thorang sing tawbiramagadi numitu da akoi su chanpo de hek hawrapon numitu da akoi misi mina khara thoabasu thukyamna pakthok chawthom da ba yai habase akoi gi thajaban hoi tasengna numitu de misi mina khara thokba yai adum loishalamba yai tawramba yai ba aduni tahawdre adudi ngasi lengaksina khangna asoiba khara adum miyamna supena da ba kyam leinari adudi ngasi soiri sidi karamba miron da karamba tangkapta amuk agwari nagadagi amuk theng nagadagi haibo question ama song jeninge haibadi ngasi soire khangaga koi
suspension operation da leiribasing magi game da leitabida sugi ground sugairaga lan ka pa yaure adagi tesi police boina leiriba kanosing su active service da leibasing su lan yaushelle si punamak si asoibani midmang da urba tawrba thaba makani hujiki soiribasidi karamba matamda thengnagadagi habase honorable cm da miyamna question miyam hangingai oi habo famse thamjaningi aduna loisalakpa thamjaningi di aigi asoiba khangba habase ai asumba du khange habani aduna asumba madugi du hanjan miyamda taba nungai taba chang amada hena haibagi mahutta asumba thabak lomda onthopiraga hana phatkhidraba lenga ado aduna tawramdabasing adu akhona tawba ngamena afaba thabak ke ama tawraga miyamda government sigi mating leibado uthokpagi matamduri ngahana hengre haiba wafam ji thamjaraga tension jagebena yam chumbo wafam ni thambiri base soire khangagadi asoibadu semto aga afaba chumbaromda khoigi laukat pira u thabak haibani tasengna hairagadi kolarna thambiribo wafam se aduna soire haidana hanjan sum chairaga leiragadi miyam su taninga oi aduna asoibadu khangba taragadi achumba aisagi achumbadu khangni aduna achumbaromda onchilaksi haiba wafam ni maroina thambiribase thagachari Hello. Hello. Tazare. Minglay from Takpio. Hello. Hello. Tazare. Network kitang nungai taba male line se. Hi bio minglay from Takpio. Irong dagi thamoni madam. Hi bio. Madam laba kirang wadi hojik nangari versus mikir merau khangi merau kon ngaktani. Apabagi wafam da haigan harau nangai amata laite tabunagi sigi mixing da langa kama lainina koigi lamdam se da development haibasi aya mamatam da lambi thong pharaga andagi koigi sana thangna maching chi pharaga nemba phaba haise duna koigi lamdam sigi sia koigi sumaina koi kolargi mo thongdokpagi tanja amoi banina hajaning de koigi lamdam sida Lingaksina development si tawbagi sangsi yamna watpagi kudam ni maramdi aigina akoigi lamdam sigi akoigi lambi sorok si semdaba si sahi ani ahum suraba temba hormaga amakaletiba misi mina phokthokpa jaga ne bai koise adu masigi sida linga ayiba film sida akoigi wathok sibu solve tawna tawdaba development so tawnanaba tawdaba adu masi kanada karamain targa koigi leibaksi wakatlaga natraga na hajaraga koigi nungai ba haibese phangadaruno hojik leiba film sedi wafam si karigumba mata wakan sinna ngaire haidana nungai pham amata leitaba sida karamain tawgadaruno adana lamdam mama oire hojik koigi churachanbugi wathoki matang sida chu kaisu leitaba hain lobuyai maramdi kalirino da mahogi thabuk da mahogi against ta wi haragadi wang heta hawi aduga laiba issue sida di manipur gi laiba hoji laiba film sidi nakalani mangna tonare sida sandayama tawba haibedi laingak na mapi mapana tawgadami adi center government na khange haire khangagadi sida chanti purokna ba tawbusi tawdurga khange ta harga sumlai sanbesu afabu oiroi haba aduna nabi thongi matang sida aina yamna kanna koi haijaningi di akoigi yamna nungai taba adigi sidai akoigi kano sulani nong se sulani madana nabi thong kano sida uful wai phunna su misi anaba ekwa adigi yamna film tadaba maung thokadabagi film da leiba sida nabi thong singi matangda amtang akoigi irong thawal mayang phan ro siang tum sem hanjaning bai wakanduni na maruina thamjaningi si aduna mutigi wafam base konsidida koigi local radio gi thongda kayara khanna laujai adubu thabu onya onthokpui wafam sidi
ꯍꯣꯏ ꯍꯣꯏ ꯃꯔꯨꯞ ꯊꯝꯕꯧꯒꯤ ꯋꯥꯐꯝꯗꯨ ꯚꯥꯞ ꯇꯥꯖꯩ ꯃꯃꯥꯡꯊꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯐ ꯗꯤ ꯄꯤꯄꯜꯒꯤ ꯊꯧꯔꯝꯗ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯈ꯭ꯔꯦ ꯃꯔꯨꯞ ꯊꯝꯕꯧꯒꯤ ꯋꯥꯐꯝꯁꯦ ꯑꯗꯨꯕꯨ ꯉꯁꯤꯃꯛ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯌꯣꯅꯗꯤ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯃꯛꯄꯨ ꯍꯣꯏ ꯃꯁꯤꯒꯁꯨ ꯈꯤꯇꯪꯁꯨ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤꯁꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯎꯃꯛꯇ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔോ ꯃꯤꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅꯔꯦ ꯑꯗꯨꯒ ꯂꯩꯉꯥꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟ ꯋꯥꯔꯛꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦ ꯇꯧꯔꯛꯄꯁꯦꯀꯣ ꯑꯗꯨꯒ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯇꯧꯔꯤ ꯉꯁꯤꯃꯛꯀꯤ ꯄꯦꯄꯔꯗꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯖꯔꯤꯀꯣ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯡꯗꯤ ꯌꯥꯝꯅ ꯍꯟꯊꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯣꯝꯂꯣꯝꯗ ꯃꯤꯌꯥꯝꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯈꯟꯖꯤꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯑꯋꯥꯕ ꯅꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯁꯦ ꯑꯗꯨꯃꯛ ꯅꯨꯡꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯦꯞꯄꯨ ꯇꯥꯔꯒꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯄ ꯅꯠꯇꯦ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯆꯥꯡ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯦꯟꯒꯠꯂꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯁꯣꯝꯂꯣꯝꯗ ꯃꯤꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯈꯟꯅꯔꯒ ꯅꯩꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨꯃ ꯄꯨꯔꯥ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯦ ꯄꯨꯔꯥ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯑꯦꯕ ꯃꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯒꯗꯕꯗꯣ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯑꯒ ꯍꯧꯖꯤꯛꯁꯦ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜꯁꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯡ ꯍꯟꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯃꯗꯤ ꯂꯩꯖꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣই ꯃꯃꯥꯡꯗꯁꯨ ꯀꯣꯔꯣꯅꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯁꯨ ꯃꯤꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯔ ꯁꯥꯐꯔꯛꯂꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯛ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯒꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯊꯝꯕꯧ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯨ ꯊꯝꯕꯤꯔꯛꯑꯦ ꯅꯦꯠꯋꯥꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯔꯨꯞꯀꯤꯁꯦ ꯐꯖꯅ ꯇꯥꯕ ꯐꯪꯖꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ Hello. Hello. Good morning. Good morning, madam. Ming from Highview. I Tangasna Mai Lakadigi Sanagan. Highview Pau the inform by Saga Wakalon Tambi. Pazaba Pau the Zoo, Pau the Canal, Pazaba Pakunkiatan, Pidi Hare, Hungry Hare, Signistana. ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯤꯖꯐꯥꯏꯔꯁꯤ ꯊꯝꯃꯔꯣꯏ ꯂꯧꯊꯣꯛꯑꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯑꯃꯅ ꯑꯁꯤ ꯇꯁꯦꯡꯅ ꯂꯧꯊꯣꯛꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯄꯋꯥꯔꯗꯤ ꯂꯩꯇꯕ ꯀꯨꯂꯤꯁꯤꯡꯅ ꯄꯥꯏꯁꯤꯟꯈꯤꯕ ꯀꯨꯂꯤꯁꯤꯡꯅ ꯄꯥꯏꯕ ꯄꯣꯠꯁꯤꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯤꯕꯅꯤ ꯂꯧꯊꯣꯛꯀꯦꯁꯨ ꯑꯩꯈꯣꯏꯅ ꯉꯝꯃꯤꯅ ꯍꯥꯏꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯇꯧꯔꯤꯕ ꯏꯔꯥꯡ ꯄꯨꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯅꯥꯅ ꯍꯥꯏꯕ ꯑꯆꯨꯝꯕꯅꯣ ꯀꯅꯥꯅ ꯍꯥꯏꯕ ꯑꯔꯥꯟꯕꯅꯣ ꯊꯣꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯀꯤꯁꯤ ꯌꯥꯝ ꯆꯃꯝꯅꯕ ꯄꯣꯠꯁꯨ ꯂꯩꯕ ꯑꯁꯨꯝꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯐꯥꯏꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯁꯤꯅ ꯁꯤꯖꯐꯥꯏꯗ ꯐꯖꯅ ꯀꯩꯅꯣ ꯇꯧꯅ ꯊꯝꯕꯁꯨ ꯅꯠꯇꯕ ꯄꯪꯊꯥꯗ ꯊꯥꯗꯣꯛꯑꯒ ꯅꯥꯔꯀꯣꯇꯤꯛꯁ ꯀꯨꯀꯤ ꯀꯌꯥꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯑꯣꯏꯍꯟꯕ ꯑꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯗ ꯏꯟꯗꯤꯌꯥꯅ ꯑꯃꯨꯛ ꯅꯀꯣꯏꯅꯅ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯀꯇꯩ ꯃꯁꯥꯟꯅꯕ ꯑꯃꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯈꯔ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏ ꯆꯥꯔ ꯊꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯀꯩꯅꯣ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯅ ꯐꯅꯕ ꯇꯧꯅꯤ ꯍꯥꯏꯕ ꯇꯧꯔꯤꯕ ꯄꯣꯠ ꯑꯁꯤꯒꯤ ꯌꯦꯡꯉꯨꯔꯒꯗꯤ ꯇꯉꯥꯏ ꯐꯗꯅ ꯉꯥꯛꯄꯤꯒꯗꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯋꯥꯍꯩꯗ ꯊꯝꯗꯕ ꯄꯣꯠ ꯑꯁꯤꯅ ꯄꯣꯠ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯋꯥꯍꯩ ꯄꯥꯎꯈꯨꯝ ꯃꯔꯤꯡ ꯂꯩꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯉꯥꯡꯗꯕ ꯑꯗꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯋꯥ ꯉꯥꯡꯗꯕ ꯑꯁꯤꯅ ꯐꯦꯛꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯈꯟꯅꯔꯒ ꯀꯩ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯖꯗꯗꯨꯅ ꯑꯩꯅ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤ ꯃꯦꯗꯥꯝ
Hoi mani is maruk ke ba wakhalon su thambiri yamna su chummi ko hauzik thokli ba irang mi gi tang ahum dagi nang ngasi phawu da thokli ba se matam aduki matik sanga abani chahi amagi matam do farak kadora bani kuishalaktra bani ko aduna masi phawu da chief minister na koi gi nupi ani khaki thokdok da wafam khara thamgi badu natna atopa wahai ama phawba ngasi phawba da thamlak pai koi tadri ko sengna hairagadi adubu hoi manung da kari leibage haibadumadi khangde tawbadabu aikhoi thokliba irang se aikoina uba matam dadi tuminna leibasina maram oirakana thoksabi daba akhoi bu kai haini akhoi gi atombi macha amagi type to ubirabra haibagi akhoi gi miyam na dum warong na bagi pendaba mayam ama jo phongdok nari ko taseng na makso hojik se akhoi gi nungte maki lan akhoi gi nongmai kapna ba leptri adugi su mathak ta ngarang makta phawbada akhoi gi nongmai kapna bagi thokdok da akhoi gi central force amakak sokpagi thodok ta haidare ko koi gi ahal ahum khak su hypertension na maram oiraga leikhidabagi thodok adum koi paper da kaida su ngasi dum thengnari social media da kaida su dumak thagalakpa uri ko segda masigum thodok se koi gi kapna bada siba dagi nongmaina panbada bomb gi attack da siba khak natana asigum hypertension dagi maram oiraga bp wangkhalakpa dagi maram oiraga sibagi thodok heart attack na maram oi sibai thodok se dum matik chang wangkhalakini haibasi madi thamjaninge kaigino haiba matamda hojik se khoi miyam se aduki matik akhoi gi atopagi wakhal amata changbagi amata leitrabane ba hojik se lan sida da akhoi gi satra fawbada akhoi gi exam thagada ba satra emi card pairaga lakpa satra fawbada akhoi gi nongmai pairaga hojik imale baki damakta ne haidana front line da leiraga nongmai kapna ba ba yaubagi thokdok adum thengnari ko tasengna akhoi manipur se hojik lamdam se karom da leirino pura phiba mama da khoi gi tongning ba tauba dagi pangya ya ba rule laita ba law laita ba lebak pangya ya ba gi mawong ama khakta hojik se leiri ba aduna lengak sungai re khoi gi tuminna yengaga leiba kumhai yengbagi mawong khoi gi lamdam se makok maru panda ba mapi mapa laita ba lamdam amaga pangkhak oirabani hojik se aduna koi legak na lokhat pirak pa thabak hoi tawram ba yai kari tawbano haibadi khangde madugi result du lengak na tawbirak pagi result du khoi miyam na udabani na hojik se lengak na kumhai yengaga leiri haibagi wafam sinatana kaisu hainingai lete sengna hairagadi ko haibadi miyam na sudum pendaba mayam ama sudum phongdoknari maruina khoi lengak ta taina ba ba yauri lengak na tawhan bani haibagi ko aduna hauzik khoi miyam na pamli ba sisu khoi ware ta sengna hairagadi relief camp da leiriba miyam gi mikap mirau khol adagi di khoi gi lan na maram oirakanda sihan khraba miyam gi khoi imung manung gi mikap mirau khol awa ana miyam gi mikap mirau khol na lamdam sin nil laga leirabani aduna lengak na su assembly mi fam su tangkon gani pan dagi fam ga dore na su haire aduna kariguma khongthang kharadi lokhat pirak pa chumra na khale madu yeng minasi haibo wa fam je thamjage ko thagachari thank you Hello. Good morning, ma'am. Good morning. Ma'am, from Togjari ba I marang kampusar je mayalakai dagi khaidem ibutom mane ma'am. Hoi, marup ibutom ba takpiu paudu yumpham oi baisa ge ba waklon. Kai wafam thambi. Ma'am, bugik se khoi gi paudu yumpham oi ba khoi gi thorum mayam ma naina khre dagi mamang de su khoi guest dagi wafam gam ta jagre. Adubu ngasi makki oi ba pauk se dagi yumpham oi ba dina ta wafam khujik tang teng ta wafam khujik tang thamjage adubu hogi hojik oi ri ba leba ki oi ri ba phibam jigi di mari khujik tang laina je na khanjara ga thamjabani madudi ma'am sini hogi aikhoi leba ki me dagi hor plan sin akhoi manipur sida laibara natana topa state lagi babu asuki mati awabu gi setting phangi haiba tanja sigi loina na hogi asi akhoi gi school singi akhoi gi paikha haidok narapagi angang mingchanbagi asuki mati awaba tanja ma lai mata khidam su akhoi gi maitai gi sanabi da hai tare koi phairelam ta si akhoi gi logong khongdong ba deba karma angang na hotpa jaiga yumpham adigi yum sangabani singbagi kok to mawjik paidna leire yumthong ma da baton hojik kare tokdaba leire moina khali marksida gina hajini di auji akhoi gi tangai phadaba akhoi gi education sector sida akhoi gi sarkar na lobi ba mari private school gi principal jing jina thambiri ba wakhalon ji khajik tang hongdo ning ba maramdi akhoi samaj ama muthat pai be se akhoi education sector sigi yam makha polina hai ba so khoi dum khangjari bani khannadi bani aduna hauji tamdaba yadab larik gi khaktang oina maru oina tameraga hauji school sing sida mingchan bagi wari ngai mathak sida anau ba uniform mayam am khonga pagi tanja ma khoi hauji akhoi gi mama mapa sing sida
ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯝꯗꯕ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯈꯥꯡꯒꯗ꯭ꯔꯥ ꯑꯗꯨꯒ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯁꯦꯡꯒꯥꯏ ꯊꯨꯝꯒꯥꯏꯒꯤꯕꯨ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯋꯥ ꯃꯊꯛꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯌꯥꯗꯕ ꯈꯛꯇꯪ ꯇꯝꯃꯦꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝꯒꯨꯝꯕ ꯑꯅꯧꯕ ꯍꯥꯞꯆꯤꯜꯂꯛꯄꯒꯤ ꯍꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯪꯁꯊꯥꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯡꯁꯤꯗ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯁꯔꯀꯥꯔꯅ ꯃꯁꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯑꯃꯇꯪ ꯂꯧꯈꯠꯄꯤꯕ ꯌꯥꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯥꯁꯇ꯭ꯔ ꯁꯪꯁꯊꯥꯟꯁꯤꯡꯁꯤꯅ ꯀꯔꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯦ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯄꯥꯎꯁꯤ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯈꯖꯤꯛ ꯋꯥꯔꯤꯕꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯦꯛꯁꯦꯞ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯌꯥꯗꯕ ꯈꯛꯇꯪ ꯃꯔꯨꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕꯗꯣ ꯈꯛꯇꯃꯛ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯍꯣꯏ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅ ꯑꯩ ꯋꯥꯐꯝꯁꯦ ꯑꯩ ꯇꯦꯟꯅ ꯊꯝꯖꯒꯦ ꯃꯦꯝ ꯆꯨꯝꯃꯤ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯁꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯔꯝ ꯅꯣꯝꯂꯝ ꯈꯪꯗꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯌꯥꯝ ꯑꯃ ꯃꯤꯌꯥꯝꯁꯦ ꯂꯩꯔꯤꯕꯅꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯆꯤꯟꯕ ꯃꯅꯤꯄꯨꯔ ꯑꯃꯈꯛ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕ ꯌꯥꯗꯦꯀꯣ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅꯤ ꯃꯈꯣꯏꯁꯨ ꯁꯦꯝꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯃꯇꯝꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯆꯪ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯤ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯍꯣꯡꯕꯒꯤ ꯍꯣꯏ ꯃꯁꯤ ꯂꯣꯏꯅꯃꯛ ꯁ꯭ꯀꯨꯜ ꯂꯣꯏꯅꯃꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯈꯔ ꯇꯧꯔꯝꯕꯁꯨ ꯌꯥꯏꯀꯣ ꯃꯔꯨꯞꯅ ꯊꯝꯕꯤꯔꯛꯏꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕꯅ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯧꯕꯁꯤꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯦꯔꯦꯟꯁꯁꯤꯡꯗ ꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯑꯣꯏꯒꯗꯕ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯈꯔ ꯃꯈꯩꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯟꯊꯍꯟꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕꯤꯕ ꯍꯥꯏꯇꯥꯔꯦ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯡꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯃꯁꯨ ꯊꯝꯕꯤꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯃꯦꯝ ꯍꯜꯂꯣ Good morning, ma'am. I am Hamzare. I saw one time. I welcome them to Hong Kong. Habibu. How's it? Akoy yellow me over Akoy Naga, Isinina, sing Adam Maitay, Muslim. Raishida was it at the Toropongi, Mawam Community, Madam Dicana, Hajin, Kamtunga, Tankulani, Cookie, Haki, but she Makoisu, Shari Tung, Adelaide, Akoy Makois, Puna Pundalaga, Aran, the Tabak, or even Mataxida, Akoy, excellent Makolo, Dragati, Akoy, Yellow me, Akoy, Kongo, Katagi, Having Matau, Makoy, Torish, Usunadra, some labor, Aduga, Tampulisina, Nagaisina, Voices, Kajikuma, Ujin Konato Baker, E. Pau Pound of Kunam Tavi, the Makona, Ban Block is to make a toxin. Aduga smart of Makodi, Mishimina, Yarok Pachivoki, Usanadra, Labor, Shimadi, Yamatin, the Makodi, Yampang, the Britabama, the Wirano, who is the Yelomi, Oishi, Amato, and a Punjalaga, with the Yelomi, Nata Bagajina, Mapane, and Bagajina, the river lands it away, putting that king in a Hopagi. Masamdi or Braha Wakalon, Marup Chabagi Wafam the Zutambiriko, Dugamadu, Pang the Banihana Suloroshi, Makoigi Sutongan, Bawakalon Leramganico, Makoigi Sukanaba, Tanaba, Lerambayai, Akoi Pong Namak, Hirak Tragasuko, Madu Equina Yamkana Suma to the rector Roshi, Makoigi Sumakata Badum, Torakayaba, Carino, Dum Yemina Haitareko, saying Haraga, the Makoigi Makoigi Mishra Pomatam, the Kajutumina delay to Oi, Penda Badi Sweden Leramganico, Aduna, Makoigi Karigumba Karadi, okay, Taurakani Habagi Tazabadumadi Taminasi, Habiu Makatabu. I'm not pretending Bagim Matamam Captain, wherever Yellow me a coy, you say, Habu Wakal and the may not tell me more upon the Yellow me a coy or Vision now, which is the Hana Lane for Yellow me, which is Matam, Punjin Bagim Matamamadi or a Kuki narco terrorism Mapane Sangilaga Manipurge Yellow me is a put up Kaisha Mutna Bata is the Akoi Togdang Puna Lomina or Bogi Matam Amakati or a Bra have a Wakalo in the Mentam Zerize. Matang said them to give me. Hoi, Tagachari Shagabo Wakalon Tambirakba. Hello. Hello, good morning, Miss. Good morning. Came on the give of it, Miss. Taramuk Maru Babita, Habiu.
ꯀꯥꯎꯟꯁꯤꯂꯔ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯁꯨ ꯇꯥꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯒꯦꯁꯇꯤ ꯂꯣꯏꯁꯤꯟꯖꯈ꯭ꯔꯕꯅꯤꯅ ꯑꯩꯅꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯌꯦꯕ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯃꯝꯕꯗ ꯉꯁꯥꯏꯒꯤ ꯏꯃꯥ ꯏꯆꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯂꯥꯞꯅꯕꯁꯨ ꯂꯩꯅꯩ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨ ꯑꯅꯤꯁꯤꯅ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯒꯗꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯄꯥꯁꯤꯡꯗꯣ ꯉꯟꯅ ꯍꯟꯖꯈꯤꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯆꯦꯛꯁꯤꯜꯍꯧꯕꯅ ꯐꯩꯌꯦꯅ ꯍꯥꯏꯖꯔꯛꯄꯅꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯁ꯭ꯀꯨꯜꯒꯤ ꯃꯇꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅꯅꯤ ꯈꯪꯗꯦ ꯁꯥꯇ꯭ꯔꯅꯅꯤ ꯈꯪꯗꯦ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯌꯥꯝꯅ ꯋꯥꯕꯅꯤꯅꯅꯦ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯅꯕꯨꯗꯤ ꯇꯧꯔꯝꯃꯣꯏꯑꯕꯀꯣ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯃꯗꯒꯤ ꯑꯃꯗ ꯍꯣꯡꯕꯗꯕꯨꯗꯤ ꯍꯣꯏ ꯗ꯭ꯔꯦꯁꯇꯨ ꯁꯨꯗꯕꯗꯤ ꯌꯥꯔꯝꯃꯣꯏ ꯂꯩꯗꯕꯗꯤ ꯌꯥꯔꯝꯃꯣꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯑꯗꯨꯒ 10-12 ꯄꯩꯈꯥ ꯃꯌꯥꯁꯤꯗ ꯂꯥꯟꯁꯦ ꯈꯤꯇꯪ ꯅꯦꯝꯊꯔꯒꯗꯤ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯑꯉꯥꯡꯁꯤꯡꯁꯦ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯖꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯩꯈꯥꯗꯣ ꯊꯥꯔꯒꯗꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯑꯗꯨ ꯅꯠꯇꯅ ꯂꯥꯟꯁꯤꯅ ꯁꯨꯝ ꯇꯧ ꯂꯩꯇꯥꯔꯒꯗꯤ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯋꯥꯈꯜꯁꯦ ꯃꯕꯨꯛꯅꯤꯡꯗ ꯏꯆꯪ ꯆꯪꯗꯧꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯏꯆꯥꯁꯤꯡꯁꯦ ꯏꯅꯥꯎꯁꯤꯡꯁꯦ ꯁꯤꯁꯦ ꯇꯧꯕꯤꯒꯅꯨ ꯃꯔꯤ ꯂꯩꯅꯕꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯁꯤꯟꯕꯤꯔꯒ ꯐꯖꯅ ꯌꯥꯝꯈ꯭ꯔꯕ ꯁꯥꯇ꯭ꯔꯅꯤ ꯄꯩꯈꯥ ꯊꯥꯗꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯃꯥꯡꯃꯤꯟꯅꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯥꯡꯃꯤꯟꯅꯔꯁꯦ ꯍꯥꯏꯔꯒꯅ ꯉꯝꯊꯣꯛꯅꯕ ꯑꯃ ꯅꯥꯏꯕꯗꯨꯅꯗꯤ ꯐꯔꯅꯦꯕ ꯃꯥꯡꯕꯒꯤ ꯋꯥꯗꯤ ꯃꯔꯨꯞ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯥꯡꯉꯒꯁꯨ ꯂꯩꯔꯕꯅꯤꯀꯣ ꯃꯥꯡꯗꯦ ꯍꯥꯏꯕ ꯌꯥꯗꯦ ꯌꯥꯝ ꯃꯥꯡꯉꯛꯂꯕꯅꯤ ꯁꯥꯇ꯭ꯔꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯈꯪꯗꯕ ꯑꯗꯒꯤ ꯃꯤꯌꯥꯝ ꯁꯨꯔꯝ ꯅꯣꯝꯂꯝ ꯈꯪꯗꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯌꯨꯝ ꯃꯀꯩ ꯃꯥꯡꯈ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕ ꯃꯆꯥ ꯀꯥꯏꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯦ ꯑꯗꯨም ꯂꯩꯔꯦꯀꯣ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯩꯊꯦꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯪꯉꯤ ꯑꯗꯨꯅ ꯃꯆꯥ ꯀꯥꯏꯅꯕ ꯃꯃꯥ ꯀꯥꯏꯅꯕ ꯃꯄꯥ ꯀꯥꯏꯅꯕ ꯃꯁꯤꯗꯩꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯏꯅꯕ ꯌꯥꯝꯅ ꯂꯩꯔꯤꯅꯦꯕ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯁꯥꯇ꯭ꯔ ꯍꯧꯔꯛꯏꯕꯁꯤꯡꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯥꯡꯕꯩ ꯃꯥꯡꯕ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅ ꯇꯥꯔꯒꯗꯤ ꯉꯝꯊꯣꯛꯅꯕ ꯑꯃ ꯅꯥꯏꯕꯗꯨꯅꯗꯤ ꯐꯔꯕꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯇꯥꯔꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯕꯨ ꯀꯔꯝꯕ ꯋꯥꯈꯜꯗꯅꯣꯕ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯍꯧꯖꯤꯛ ꯈꯟꯕꯗ ꯑꯩꯈꯣꯏꯁꯨ ꯋꯥꯖꯩ ꯍꯥꯏꯕꯅꯤꯗ ꯏꯆꯥꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯂꯥꯏꯔꯤꯛ ꯇꯧꯗꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯗꯕ ꯑꯉꯥꯡꯁꯤꯡ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯀꯥꯞꯄ ꯆꯠꯂꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯑꯦꯛꯖꯥꯝꯗꯤ ꯆꯥꯝꯃꯔꯛ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯒꯅꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯔꯕꯁꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯦ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯠꯂꯤꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯒꯤ ꯃꯔꯥꯏꯕꯛꯁꯤꯅꯤ ꯌꯦꯡꯉꯣ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯗꯣꯛꯇꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯒꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯄ꯭ꯔꯣꯐꯦꯁꯟ ꯃꯌꯥꯝ ꯑꯃꯗ ꯆꯠꯇꯅ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯊꯥꯅ ꯍꯣꯠꯅꯒꯗꯧꯔꯤꯕ ꯁꯤꯗ ꯍꯧꯖꯤꯛꯁꯦ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯑꯣꯏꯅ ꯆꯠꯂꯕꯅꯤ ꯂꯥꯏꯔꯤꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅꯁꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯔꯤꯖꯜ ꯐꯪꯗꯕꯅꯤꯅ ꯌꯦꯡꯉꯒ ꯂꯩ ꯍꯥꯏꯕ ꯇꯥꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯕꯖꯥꯔ ꯌꯥꯝꯅ ꯂꯥꯎꯏꯌꯦ ꯁꯤꯁꯤꯒꯤꯕꯠꯇ ꯂꯥꯎꯔꯤꯅꯦꯕ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯕ ꯀꯣꯔꯣꯅꯥ ꯀꯣꯚꯤꯠ ꯅꯥꯕꯗ ꯃꯇꯝꯗꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯥ ꯑꯃꯗ ꯆꯦꯡꯁꯦ ꯑꯅꯤꯔꯛ ꯄꯤ ꯂꯥꯟ ꯁꯨꯛ ꯀꯟꯅ ꯇꯧꯕ ꯃꯇꯝꯁꯤꯗꯗꯤ ꯆꯦꯡꯗꯤ ꯌꯧꯔꯦꯗꯤ ꯍꯥꯏ ꯀꯔꯥꯏ ꯌꯧꯔꯤꯅꯣ ꯀꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯦꯡꯉꯣ ꯆꯦꯡꯁꯨ ꯄꯤꯕꯤꯗ꯭ꯔꯤꯁꯦ ꯃꯣꯏꯅ ꯔꯦꯗꯤꯑꯣꯗ ꯈꯕꯔꯗ ꯁꯨꯝ ꯄꯤꯕꯗꯨꯅ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣꯕ ꯍꯪꯉꯨꯔꯦ ꯃꯣꯏꯗ ꯍꯪꯉꯨꯔꯦ ꯔꯦꯗꯤꯑꯣꯗ ꯂꯧꯔꯁꯨ ꯈꯕꯔꯗ ꯂꯧꯔꯁꯨ ꯍꯥꯏ ꯀꯣꯔꯣꯅꯥꯃꯇꯝꯗ ꯊꯥꯗꯕꯤꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯖꯅ ꯊꯥꯗꯕꯤꯌꯣꯕ ꯆꯥꯅ ꯊꯛꯅꯕꯁꯦ ꯄ꯭ꯔꯖꯥꯅ ꯋꯥꯔꯤꯁꯦ ꯁꯤꯁꯨ ꯋꯥꯔꯣꯏꯑꯕ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯕ ꯀꯩꯅꯣꯁꯦ ꯂꯥꯟꯒꯤ ꯁꯨꯛ ꯀꯟꯅ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯒ꯭ꯌꯥꯁꯇꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯥ ꯑꯃꯗ ꯑꯅꯤꯔꯛꯄꯨ ꯂꯥꯛꯑꯦ ꯍꯥꯏ ꯌꯥꯏꯑꯕ ꯂꯧꯗꯕꯁꯨ ꯃꯌꯥम ꯌꯥꯎꯔꯦꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯂꯧꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯅ ꯂꯧꯗ꯭ꯔꯤꯅꯦꯕ ꯊꯣꯡꯅꯤꯡꯉꯤꯅꯦꯕ ꯃꯤꯑꯣꯏꯕꯁꯦ ꯊꯣꯡꯅꯤꯡꯗꯕ ꯀꯅꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯗꯦꯕ ꯑꯗꯨ ꯁꯨꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯨ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯒꯤ ꯈꯟꯕꯤꯌꯨ ꯃꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯤꯃꯥꯟ ꯍꯦꯜꯂꯦꯅ ꯄꯥꯎꯗ ꯈꯕꯔꯗ ꯄꯪꯍꯥꯞꯇ ꯍꯥꯞꯄꯤ ꯃꯩꯁꯨ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯩꯁꯤꯁꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯁꯤꯁꯨ ꯂꯥꯛꯇꯕꯒ ꯆꯞ ꯃꯥꯟꯅꯩ ꯄ꯭ꯔꯤꯄꯦꯗ ꯄꯥꯜꯂꯦ ꯀꯔꯤꯗ ꯀꯥꯟꯅꯕ ꯐꯪꯒꯦꯕ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯃꯩꯅ ꯊꯕꯛ ꯁꯨꯖꯕ ꯃꯌꯥꯝ ꯇꯥꯜꯂ ꯆꯥꯖꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯈꯪꯗꯦꯗ ꯀꯔꯤꯕꯨ ꯍꯥꯏꯔꯒꯕꯨ ꯀꯃꯥꯏꯅꯕꯨ ꯇꯧꯒꯗꯣꯔꯤꯕꯅꯣ ꯀꯃꯥꯏꯅ ꯍꯤꯡꯗꯣꯔꯤꯕꯅꯣ ꯂꯥꯟꯁꯦ ꯂꯣꯏꯕꯩ ꯋꯥꯈꯜꯁꯦ ꯃꯣꯏꯅ ꯈꯟꯅꯗ꯭ꯔꯕꯅꯤꯅ
ꯑꯩꯈꯣꯏꯁꯨ ꯋꯥꯗꯕꯗꯤ ꯉꯝꯗꯦ ꯏꯆꯥ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯔꯝꯍꯥꯏꯅ ꯍꯤꯡꯕ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯍꯤꯡꯕ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯃꯣꯏꯅ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅ ꯂꯩꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯍꯣꯏ 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 ꯍꯥꯏꯔꯨꯔꯒ ꯍꯤꯔꯝ ꯃꯃꯥꯡꯗ ꯈꯨꯗꯤꯡꯗ ꯄꯥꯏꯔꯝꯕ ꯍꯧꯖꯤꯛꯁꯦ ꯃꯃꯥꯡꯗ ꯁꯣꯊꯗꯕ ꯑꯃꯠꯇ ꯄꯥꯏꯔꯝꯕ ꯂꯩꯇ꯭ꯔꯦ ꯃꯃꯥꯡꯗ ꯄꯥꯏꯔꯝꯕ ꯃꯃꯥꯡꯗ ꯄꯥꯏꯔꯛꯄꯁꯨ ꯉꯥꯏꯔꯦ ꯃꯊꯪꯗ ꯄꯥꯏꯔꯛꯄꯁꯨ ꯉꯥꯏꯔꯦ ꯃꯇꯨꯡꯗ ꯄꯥꯏꯔꯛꯄꯁꯨ ꯉꯥꯏꯔꯦ ꯃꯣꯏꯅ ꯈꯪꯅ ꯈꯪꯅ ꯑꯃꯗ ꯌꯥꯎꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯃꯗ ꯌꯥꯎꯅ ꯃꯣꯏꯅ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯄꯣꯠꯁꯦ ꯃꯃꯥꯡꯗ ꯄꯥꯏꯔꯝꯕꯗꯨꯁꯨ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯣꯟꯅ ꯄꯥꯏꯔꯛꯀꯗꯕ ꯃꯤꯗꯨꯁꯨ ꯍꯧꯖꯤꯛ ꯄꯥꯏꯕꯗ ꯌꯥꯎꯔꯝꯒꯅꯤ ꯆꯞ ꯃꯥꯟꯅꯩꯑꯕ ꯃꯣꯏ ꯃꯁꯦꯜ ꯑꯗꯨꯃꯥꯏꯅ ꯍꯨꯟꯅꯔ ꯉꯥꯡꯅꯔ ꯀꯩꯗꯧꯅꯗꯣꯏꯅꯣ ꯂꯥꯟꯁꯦ ꯀꯗꯥꯏꯗ ꯂꯣꯏꯁꯟꯅꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯀꯣ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯐꯝꯁꯤꯗ ꯃꯗꯨꯒꯤ ꯍꯨꯟꯅꯕꯒꯤ ꯋꯥꯐꯝꯗꯨ ꯃꯤꯌꯥꯝꯅ ꯀꯩꯁꯨ ꯇꯥꯅꯤꯡꯉꯣꯏ ꯇꯥꯅꯤꯡꯕꯁꯨ ꯄꯣꯛꯑꯣꯏ ꯑꯗꯨꯒ ꯇꯥꯁꯨ ꯇꯥꯅꯤꯡꯉꯣꯏ ꯑꯗꯨꯒ ꯍꯩꯁꯨ ꯍꯩꯅꯔꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯁꯥꯎꯅꯤꯡꯕ ꯑꯣꯏꯅ ꯄꯣꯛꯂꯛꯀꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯃꯥꯡꯅ ꯁꯣꯏꯔꯝꯒꯦꯔꯥ ꯁꯣꯏꯔꯝꯃꯣꯏꯔꯥ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯁꯣꯏꯔꯝꯃꯦ ꯈꯪꯉꯒꯗꯤ ꯍꯧꯖꯤꯛ ꯁꯦꯝꯗꯣꯛꯄꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯅ ꯁꯣꯏꯔꯝꯃꯦꯅ ꯑꯗꯨꯝ ꯇꯥꯏꯅꯕꯒꯤ ꯍꯩꯅꯕꯤꯁꯦ ꯑꯃ ꯊꯥꯗꯣꯛꯁꯤ ꯍꯥꯏꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯃꯥꯅ ꯁꯤ ꯑꯃꯁꯨ ꯇꯨꯡꯗ ꯄꯥꯏꯔꯛꯀꯗꯕꯁꯨ ꯉꯥꯏꯔꯦ ꯃꯥꯡꯗ ꯄꯥꯏꯔꯛꯀꯗꯕꯁꯨ ꯉꯥꯏꯔꯦ ꯁꯤꯒꯤꯁꯦ ꯍꯨꯟꯕꯤꯔꯅꯨ ꯁꯨꯡꯉꯥꯡ ꯉꯥꯡꯅꯕꯤꯔꯅꯨ ꯃꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕꯁꯦ ꯄꯥꯎ ꯄꯥꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯥꯞꯆꯤꯟꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯨ ꯄꯥꯎꯁꯦ ꯑꯩꯈꯣꯏꯁꯨ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ ꯍꯥꯏꯕ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯍꯣꯏ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯅ ꯃꯤꯌꯥꯝꯅ ꯇꯩꯅꯕ ꯉꯥꯛꯇ ꯍꯥꯏ ꯇꯥꯅꯤꯡꯗꯕꯔꯣꯝꯗ ꯂꯩꯔꯦ ꯍꯣꯏ ꯍꯣꯏ ꯑꯣꯏꯔꯣꯏꯗꯕꯔꯣꯝꯗ ꯑꯣꯏꯅ ꯁꯨꯝ ꯉꯥꯡꯉꯒ ꯂꯩꯕ ꯇꯧꯔꯛꯐꯝ ꯊꯣꯛꯄꯗꯤ ꯇꯧꯕꯤꯔꯛꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯁꯨ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯕꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅꯦ ꯊꯥꯒꯠꯆꯔꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤꯕꯨ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯂꯔꯁꯤꯡꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯑꯃꯗꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯗꯣꯝꯅ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯑꯁꯤ 90.4 ꯃꯦꯒꯥꯍꯔꯠꯁꯇ ꯁꯟꯗꯣꯛ